Allan Pease hariba author si Australia gi famous body language expert amani. Mahak body language ki techniques sing sizinaba effective communicator, best salesman amadi masigi techniques sing se mayamda khanghanba best seller book singi author amasuni. Ngasigi questions are the answers haba larik si mahaki knowledge amadi experience singdu khomjinduna best salesman amadi best network marketer ama oiba ngamnaba phone kiba larik amani. Network marketing amada miyoi singbu wana convince tawna honai. Adubu asengbadadi madu araiba ama oide miyoi ayamana thawai yaude. Aduna miyoi singbu convince tawna honabagi mahuta author na chahi tara changna develop tawrapa highly successful oiraba communication amadi sales techniques singdo network marketing da apply tawduna masagi apamana join tawningnaba phone kiba larik amani. Author na hari network marketing habase get rich quick scheme amana te adubu get rich system amani. Masida nangna technique sing si apply tawduna thabak tawragadi nangi business tu line success oiba ngamgani. Marup sing masigi lyrics se yamna simple oiba adubu highly effective oiba action book amani. Masigi lyrics na network marketing khakta natana nangi personal amadi business life ta nangna miyoi singa face to face onabada kari haigani kari tawgani amadi karamna hairaga miyoi singbu influence tawgani habadu takpa lyric ni. Aduna ngasigi video sida lyrics sigi maruiba lesson singdu mayamda share tawjage. So lesson number 1, the first step. Success habasi game amani. Nangna game du hena sanaragadi kabagi masing su hengani. Kabagi masing helagadi game do hena mai pakna sanagadi. Aduna author na hari nangna miyoi sing yamna join tawnaba invite tawragadi miyoi yamna join tawgani. Nangna miyoi singda hangba helikai nangi hangbagi skill su improve oirakani. Aduna nangi business do join tawraknaba mi yamna haiba tai. Masigidamak author gi 5 golden rules si apply tawgadabani. Rule number 1, see more people. Nangi ahanba business horakpasidi nangi skill do improve oiraknaba practice tawgadabani. Aduna miyoi khudingda nangi business to gi wari sagadabani. Nangna wari saba matamda khangalaba miyoi khakka haibadi ahal oimanba naha oimanba ina khunmanba lairamanba asumna khandoktuna wari sanaba honaganu. Yare makaidi nangi wari do loidri fau tabigadaba miyoi khudingda wari sao. Rule number 2, see more people. Miyoi singda call tawba lepkanu. Nangna nangi town da best presenter ama oiramba yai. Great personality chenba misak amasu oiramba yai. Adubu nangna miyoi kayada nangi business to utragadi average person amatigi hengatpa ngamloi. Rule number 3, see more people. Network marketing business ta miyoi ayamana masagi tawba ngambagi chang du fau yauba ngamde. Masigi thakse mahakna miyoi khara convince tawba ngamdabaduna ohengadaba nate. Mahakna unadriba miyoi singduna awangba thakto yahongadabani. Aduna unadriba miyoi sing unaba lep loidabani. Rule number 4, use the law of average. Author na angang oiringaida yumthong sangduna household phones yonba chalami. Mahakna yum tara thong thiluba kudingi yumbu tarena reply pirei. Yumbu marina mahaki wado tabigani. Yumbu ani khakna posaktu laigani. Asumna cha manaba ratio si hanjin thengnei. Mahakna pung ani gi manungda yum humpu thong thinba ngami amadi miyoi train thoida sales tawba ngami. Aduna mahaki thajabadi thong tara thillagadi item ani di soidana yongani habsini. Asumna statistics semduna record isinbasina mahaki item singdo thuna yonba ngamhalli. Aduna nangna sales tawba matamda record isinduna record singduda focus tawba habse nagi mai thiba kayadu changdanaba motivation amani. Masibu law of average haina khangnei. Masi sizinnadragadi miyoi amana nangbu reject tawrokpa matamda ningba kaigani. Rule number 5, improve your average. Nangna average ratio sembasina nangi karamba mafamda asoiba leiri habado khangdokpa amadi madu improve tawnaba honabada laithokhanggani. Khudamaina nangna miyoi 10 da call tawba matamda miyoi 5 khak appointment thanare amadi presentation show tawre maduda miyoi 2 khakna nangi business to join tawre. Aduna nangi ratio du yenglaga nangi improve ohengadaba jaga do khangdokpa ngamgani. Habadi miyoi 10 call tawba matamda miyoi 5 hena appointment thanaba ngamnaba nangi call tawgi maong du improve oinaba honaba tai. Amadi nangna miyoi 10 du unabada pung kaya changi numit kaya changi habasisu khangdokadabani. Madu improve oinaba honagadabani. Network marketing amada achauba success phangba habase nangna miyoi singbu convince tawba ngambadu natte. Nangna miyoi kayam unaba amadi madu kayam thuna unai habagi discipline ngakna chatpa adubani. Lesson number 2, how to get to yes. Nangna business ki matangda wari saba nangna miyoi amada pot yonaba honaba khudingi miyoi dunasu matam pumnamakta masanga thok chanaba madu laidanaba honagani. Nangi wafam singdugi mayokta marai yenaba honagani. Adubu author gi 4 ki techniques na masigi khudong sadabase kokhanduna miyoi singna yes hayangani. First ki melt the ice.
Karigumba nangse interesting person ama oiragadi miyoisingna nangonda interest oiragani aduna ahanba kidi nang nasagi maramda miyoisingda haiba amadi makoigi maramda su khangdoktuna afaba mari semba sini miyoisingduna nangbu like tawragadi nangna tawba thabak singdasu makoina like tawgani makoina nangbu like tawdragadi nangna plan so tawdu belu lairoi aduna miyoisinga afaba mari hana semgadabani nangbu makoina thajangadabani. Second key, find the hot button. Miyoi ayamana network marketing join tawagi maroiba primary motivating factor singdi extra income, financial freedom, have own business, more spare time, personal development, helping others, meeting new people, leave a legacy asina singmani. Masidagi maram ama natraga amana miyoi amana emotional oiduna join tawning bo pohali aduna miyoi dugi primary motivating factor du khangdokna ba honaba habse yamna maroiba kini nangna makhoi gi motivating factor do masi oiramgani haina babna sagat kanu nangna babna sajin ba habsiga masana tasengna phongdok ba habsiga khenai aduna makhoi gi pmap do khangdokna ba ahan bada maroiba primary motivating factor sing do miyoi du da utkadabani. Ani subada maroiba 5 solid questions si miyoi du da soidana hangbigadabani. Question number 1, nangi number 1 priority karino. Question number 2, karigidamak madu nangna khallibano. Question number 3, madu nangonda important oiriba karigino. Question number 4, madu phangdragadi nangonda kari thokani. Question number 5, maduna nangbu karigi wahan gadawribano. Asumna nahakna question manga se hanglaba matung miyoi duna mapung fana pakum pihalo. Khudam amada Allan kawa nupa amana Frank kawa dentist amada maroiba primary motivating factor du utlaba matung mahakna question sing hangba hojilli. Allan nahakna list tu yenglaga nangi punsigi number 1 priority du kari oigani. Frank ahangbu matam yamna phangba. Allan madu nangna choose tawriba karigino. Frank na aina nungtigi ayuk pung taruk ta hogatna thabak chatpa numidang pung taruk ta thabak halakpa nungtigi aibu uningdaba miyoi singduga unaduna thabak tawba asumna tawbasina ai isagi amadi isa singa enjoy tawbagi matam phangde aduna free time se aingonda yamna maru oi. Alana madu nangonda important oiriba karigino. Frank serious oina aina haibaduni aigi punsidi minute khudingi schedule tawduna dai aigi thabak sidi jail amagumani. Alana adudi nangna apama free time du phangdragadi nang kari oigani. Frank wa amata lotana thawai nungai ten hairi aigi lem hauriba punsisi surgery room da yolina faraga thamba oina thokani asumna magi nupiga masaga laiminabagi matam phangdabasingdo pena haidurei. Alana maduna nangbu wahan gadawriba karigino. Frank tu wa amata ngangdana emotional oina tumina laiki asumna question manga sigi matengna Alana Frank ki pmf to mayak sengna khangdokpa mahaki wakaldo mapung fana motivate tawhanba ngamki. Third key, press the hot button. Miyoi dugi PMF tu khangdoklaba matung masagi akibudu kokhanba ngamba miyoi dugi dream du panghanba ngamnaba solution di nangi plan so tawbuduni nangi upline na chanaba yare result phajare haba business presentation do nangi plan ni nangna plan so tawba matamda miyoi dugi masana khanjaba dream duga connect tawhangadabani asumna plan so tawbana miyoi do hena motivate ohali khudamda plan sigi matungina nangi laibak to nasana control tawba ngamani nang nasagi amadi family gi ahangba matam hena phangba ngamani. Fourth key, get a commitment. Nangi step ahum do loraba matung matang chabaga nangi client da confident oina nangi business do hojingmak ngasimak join tawnaba haigadabani masina mahangna pamliba pandam do phangba ngamangani habadu khalangadabani. Asumna step mari se amata chithadana follow tawbana miyoi singbu join tawnaba hena motivate ohali. Lesson number 3, 6 strategic skill for powerful presenting. Nangna nangi business presentation do piba matamda best result phangnaba masigi skill taruk se sijinagadabani. Number 1, bridging. Nangna miyoi amaga wari sanaba wahang hangbo matamda miyoi duna wahai amakhakna pakhum pirakpado wari nungaite maramsina miyoi duna pakhum tena pirakpa khudingi masigi maroiba bridges word singsi sijinabiyu matung tarakpada haibadi khudamoina adudagi maramaduna mathangda nang asina chingba asumna sijinabasina wari sabdo wari du nungai hangani miyoi dugi maramda maroiba information kaya phangba ngamgani. Number 2, the head nod technique. Researching matungina nangna miyoi amagi wafamda positive oina khanba yaningba fauragadi nang ngak nomgani masiga chap manana masigi reverse ta nangna ngak nombana positive oiba wakal khalale aduna ahanbada nangna wari sariba miyoi du toina ngak nomhangadabani. Ngak nomba habase amaga launa ganba thawongni aduna nangna sahana toina ngak nomgadabani. Number 3, minimal encourager. Nangna wari sanariba miyoi duna wa nganglingeda minimal encourager wahaising haibiduna pungning thogatpiu kudamoina o ai khange aha asengbagi kharaga haibikho asina chingba. Number 4, eye control.
Researching matungina miyoi singna mai onsinaduna wari sana matamda miyoi anidigi eye contact tagi 87% information transfer tawnai wari du tabana sumnatagi 9% tamak transfer tawangami aduga 4% amana atopa sense organ singdagi oihalli khudamaina nangna koiba chatpagi wari liringai da miyoi duna atopa picture amada yengduna leiragadi nangi wari do miyoi duna lokshin bangamloi maramsina maximum eye contact maintain tawnaba presentation show tawba matamda pen ama sinaduna thinduna takadabani mathangda nangi pen do nang amadi miyoi dugi mit mapada thamduna wa ngangadabani asumna pen sizinabasina nangi client tu nangna ngangliba waising do mapung fana taba ngamangani. Number 5 mirroring karigamba miyoi anina makhoi wakal singdo matam amatada chap manaraba makhoi gi hakchang su chap manaba phibam amadi ingit sing matam amatada sizinagani masina miyoi ani dugi marakta afaba mari semba ngamgani maramsina nangna miyoi amaga wari sanaba matamda mirroring technique si sizinagabani miyoi dugi phambagi position posture body angle facial expression voice tone asina chengba pumnamak manahanna honagadabani masina miyoi duna nangbu like tawgani. Number 6 pacing nangna mirroring technique ta matau tamba adugumna wa ngang matamda su nangi client na ngang bagi speed tuga jamanana ngang na bohono miyoi amagi wa ngang bagi speed habse miyoi dugi brain duna lokshin bangam bagi speed adubani researching gi matungina masidagi hena thuna wa ngang lagadi miyoi duda pressure pibagum khalali masina nangi presentation do negative oina khalangani. Lesson number 4 6 TREMEDOUS technique for positive impression miyoi amana nangbu thajaba yaba natraga yadaba habsi khankibagi 90% di nanga hek ahanba unaba mikupta lepi aduna first impression habse nangi punsida aniraksuna phangloidaba tanjani masigi tanja sida nangna miyoi singbu impress tawnaba point tarukse khangdaba yade. Number 1 palm power khut chijinaduna ingit tawbagi maroiba maung ahum lei nangna miyoi amaga ahanba unaba presentation piduna tenduna takpa matamda nangi khubak to mathakta onkhatpagi ingit che sinagadabani masi miyoi duda respect tawgi khudamni khubak makhada onthaba amadi khodomina tenduna takpagi ingit sinabasidi miyoi duda order tawgi khudamni miyoi duna nangbu soidina reject tawrakani. Number 2 handshake tawda atoba miyoi duna lana laukigadaba toina thokanba asoiba ahum lei ahanbada nangi khubak to makhada onthaduna handshake tawbusina nangna miyoi dubu control tawba pami habagi khudamni anisubada nangi khubak tu mathakta onkhattuna handshake tawbusina nangi control do miyoi duda pithokwa miyoi duna apama tawba yai habagi khudamni ahum subada handshake tawba matamda nangi khud animak sizinaduna handshake tawbusina pukchel sengdaba thajaningai oidaba mawong du utpani aduna masigi handshake tawbagi mawong ahum se sizinaroidabani. Handshake tawbagi achumba mawong di miyoi dugi khuttu straight oina paisinba amadi miyoi duna paisilakwa khut paiduga chang manana paiduna handshake tawbusini asumna tawbusina miyoi duna comfortable oina khangani nangbu miyoi duna like tawgani amadi nanga thabak tawminabada miyoi duna appreciate tawgani. Number 3 left hand holding aikoina miyoi amada greeting tawba handshake tawba thong hangba asina chingbada khut yet sizinai maramsina nangna paper folder briefcase purse drinks amadi atai pochai sing paiba matamda nangi khut oina paina ba honagadabani maramdi nangna khut tu sindok chinjin tawba matamda nangna pairiba poto soiduna takhiba yauragadi miyoi singna nangbu apangba mi oina khankini. Number 4 smile power researching gi matungina nangna toina noklikhai nangi client singna nangona close oiningba nangona eye contact thamningba nanga naksinaningba pokani aduna smile habse nangi business ki amadi personal gi oina yamna maruoi. Number 5 territorial respect nangna miyoi amaga ahanba thengnaba wari sanaba matamda miyoi duga nanga gi marakta lainaba space to miyoi duna hainaroidaba mawongda ka hena naksilloidabani masina miyoi dubu comfortable ohengani. Number 6 dress for success nangi haksangi 90% di nangi dress tuna cover tawi aduna miyoi amana nangbu thajaba nangi mai pakpadu nangi dressing sense tuna achoba role lawi maramsina nangna dress setpa matamda nangi client tugi expectation gi matungina success person amana set kadaba dress tu set kadabani. Lesson number 5 body language researching gi matungina miyoi amana khanba wakalgi 60% dagi 80% phawagi changdi miyoi dugi body language na takthokchai aduna nangi presentation do effective ohenaba body language khara khangdaba yade. Arm crossing researching gi matungina arm cross tawba habsi sanari bawari du lokshin ba pamdaba mayamdagi tokhaina tabagi mawong utpani conversation tawba matamda miyoi amana negative oina khallagadi anama matamda mahaki arm du cross tawrakani masiga chap manana maram ama natraga maram ama dagi miyoi dagi arm du cross tawragadi conversation du miyoi duna negative oina khangani aduna
matam pumnamakta nang amadi nangi client singdo arm cross tawdanaba honagadabani armless chair tharoidabani client singdu paper pen asina chingba pahengadabani hand to face touching research kodimaki matungina kuna mai touch tawba habasi negative emotion utpagi khudamni kuna chin khumba natraga naton hotpa habasi oidaba ngangbagi khudam amani kuna mit khumjinba natraga mit noiba sisu yengningdaba natraga mana uribado thajadabagi khudamni kuna nakongda hotpa natraga ngakli nakanda hotpa habasisu mahakna taribado thajadabagi khudamni mataw asumna positive oiba body language singdi ngak chepthaba khajaida khut thamba kolom pencil natraga anok masai chikpa manglomda lukthaba asina chingbasi nangi presentation duda interest oiba positive oiba wakal khanbagi khudamni stable position habsina confident oibagi khudamni freakaldagi khubili thokpa habasisu confident oiba amaromda napal tawbagi khudamni lukhamda khut tungbanabasina topic singdo mahaksu khangi habagi khudamni negative oiba body language singdi critical evaluation wakaluna nainaba picking imaginary lin yaningdaba phawba collar chingba sauningbu phawba thawai nungaitaba ngak naba khoirangba tension leiba tapna mit kuppa masana hena singba ina khonba smart oiba heli khanba chair da khong thangatba thawai yaudaba khong phaktokuna phamba dominate oiba hena chawbagi khudam slow hand rubbing masagi oiba kanaba ma fangani khanba asina singmasini asumna nangi presentation piba matamda miyoidugi body language tu yengduna wai sing haigadabani maramsina masigi body language sing se mun khangdaba yade masigi technique sing se mun khangjinduna nangi business ta apply tawgadabani network marketing habsi tamba yaba skill amani author na haidi masigi skill sing se khangba kanda nangi business to top level da yawba ngamgani aduna video shinungai khallagadi like tawbiyu channel sebu subscribe tawbiyu mathangdasu kana video sing thagalakpada chithadanaba bell notification on tawba kawigenu thank you for watching